ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯍꯥꯎꯒꯤ ꯈꯦꯔ ꯍꯧꯖꯒꯦ ꯆꯥꯛꯍꯥꯎꯒꯤ ꯈꯦꯔ ꯍꯧꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯗꯣ ꯑꯩ ꯁꯥꯏꯗꯇ ꯂꯣꯏꯅ ꯁꯦꯝꯃꯒ ꯊꯝꯖꯔꯦ ꯆꯥꯛꯍꯥꯎꯁꯤꯡ ꯕꯥꯎꯜ ꯑꯃ ꯂꯧꯖꯔꯦ ꯆꯤꯅꯤ ꯈꯔ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯈꯔ ꯀꯤꯁꯃꯤꯁ ꯀꯥꯖꯨ ꯈꯔ ꯕꯗꯥꯝ ꯈꯔ ꯌꯨꯕꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯇꯦꯖꯄꯇꯥ ꯏꯂꯥꯏꯆꯤ ꯑꯗꯨꯒ ꯀꯔꯄꯨꯔꯁꯦ ꯌꯥꯝꯗꯤ ꯍꯥꯞꯄꯤꯒꯅꯨ ꯈꯥꯕꯅꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯁꯨ ꯁꯤ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯅꯝꯒꯤꯅꯤ ꯁꯪꯒꯣꯝ ꯃꯍꯤ ꯈꯔꯒ ꯂꯧꯖꯔꯦ ꯑꯍꯥꯟꯕꯗ ꯑꯩ ꯆꯦꯡꯁꯦ ꯆꯥꯝꯖꯔꯦ ꯆꯦꯡꯁꯦ ꯀꯕꯣꯛ ꯈꯛꯇꯪ ꯆꯥꯝꯖꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯃꯆꯨꯁꯤꯡꯁꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯅꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯖꯗꯣꯏꯅꯤ ꯆꯦꯡ ꯍꯥꯞꯆꯜꯂꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯄꯤꯌꯨ ꯆꯥꯛꯍꯥꯎ ꯆꯦꯡ ꯀꯥꯝꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗꯒꯤ ꯑꯃꯨꯛꯇꯪ ꯀꯥꯝꯍꯜꯂꯦ ꯀꯥꯝꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯅꯤꯟꯁꯦ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯣꯡꯖꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩꯅ ꯀꯛꯑꯒ ꯊꯝꯖꯔꯦ ꯁꯥꯏꯗꯇ ꯑꯗꯨꯒ ꯁꯪꯒꯣꯝꯁꯨ ꯁꯥꯍꯜꯂꯒ ꯊꯝꯃꯦ ꯁꯪꯒꯣꯝ ꯑꯁꯥꯕꯁꯦ ꯍꯩꯖꯤꯜꯂꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯣꯡꯖꯒꯗꯣꯏꯅꯤ ꯁꯪꯒꯣꯝꯁꯦ ꯂꯤꯇꯔ 1.5 ꯑꯣꯏꯅꯤ ꯑꯩꯅ ꯍꯩꯖꯤꯜꯂꯤꯁꯦ ꯇꯦꯖꯄꯇꯥ ꯃꯅꯥ ꯍꯥꯞꯆꯜꯂꯦ ꯃꯤꯅꯤꯠ 5-6 ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯆꯤꯅꯤ ꯑꯉꯧꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯃꯍꯤꯁꯦ ꯀꯔꯤꯒꯨꯝꯕ ꯀꯪꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯏꯁꯤꯡꯅ ꯍꯥꯞꯄ ꯌꯥꯏ ꯁꯪꯒꯣꯝꯅ ꯍꯥꯞꯄ ꯌꯥꯏ ꯑꯩꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯍꯥꯞꯆꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯠꯄꯤꯕ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯌꯨꯕꯤ ꯍꯥꯞꯆꯔꯒꯦ ꯉꯁꯥꯏ ꯀꯛꯑꯒ ꯊꯝꯕ ꯌꯨꯕꯤꯗꯣ ꯑꯗꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯄꯥꯎꯗꯔꯁꯨ ꯑꯃꯨꯛ ꯍꯥꯞꯄꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯗꯒꯤ ꯏꯂꯥꯏꯆꯤ ꯄꯥꯎꯗꯔ ꯑꯃꯨꯛ ꯍꯥꯞꯄꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯝꯄꯨꯔꯗꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯃꯤꯅꯤꯠ 3 ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯈꯦꯔ ꯍꯧꯕ ꯂꯣꯏꯁꯤꯜꯂꯦ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯈꯔ ꯑꯩꯅ ꯉꯁꯥꯏ ꯊꯝꯍꯧꯕꯅꯤ ꯀꯛꯑꯒ ꯑꯗꯨꯗꯣ ꯃꯊꯛꯇ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯧꯕ ꯈꯦꯔꯁꯦ ꯃꯃꯤꯡꯗꯤ ꯆꯠꯂꯤꯅꯤ ꯑꯆꯥꯕ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯍꯥꯎꯋꯦꯅ ꯑꯗꯣ ꯉꯁꯤꯒꯤꯁꯨ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯂꯣꯏꯁꯤꯜꯂꯒꯦ